Lakhipur online puthok saba Mars ki tang kunipan Laibak pokpa numit ki Khomjinba Pao tabirase. Ahanbada maroi pa pao. Delimitation ki matangda WMC Assam Unit ki team amana Election Commissioner ga Guwahati da unakre. Maifagi mikap thoglasi ekhoi haba khongchat kasar gi khun chama ka 38 phawraga kilometer chani ga 39 gi khongchat chatkre. Manipuri Theatre Center Assam na sinlangduna World Theatre Day pangthokre. Ahanba Lakhipur Subdivisional Sports Meet 2023 gi entry form pisin bagi aroiba matam Mars ki kuntra phawba sangtokan kre amasung Juvenile Justice Act amasung POSCO Act ki matangda nongmagi oiba awareness program ama jeribam da pangthokre. Hojik mapung oiba pau tabirase. Ngarang nungtil pung ama taba matamda Guwahati gi Hotel Radisson Blue da Election Commission of India gi Election Commissioner Sri Arun Goel ga Assam da pangthokadaba delimitation gi matangda mitei gi oiba demand sing thamduna World Mitei Council WMC gi mioi mangana saba team amana wari sanabaga lunana point nipan jawba memorandum ama supisin kre. Memorandum aduda maruina Assam da lising amaga chamapan humbutara turuk da pangthokiba delimitation na maram oiraka ngasi Assam da leiriba Mitei singi konjel namthaduna thambire kasar gi maroiba mitei gi khun kaya ani ahum thokna khaidok piduna thambiram le haiba wafam sing memorandum aduda palli makhata na Lakhipur constituency LA13 gi akoibada mitei na khundariba khun sing asi amukhana Lakhipur constituency LA13 da punsin binaba khangan kibaka loinana Assam da leiriba mitei singi phangpham thokpa sing phanghanna achumba tobiu haijaki. Khongchat aduda WMC gi Assam Unit President amadi National Spokesperson Yumnam Dabakishore, General Secretary Irungbam Hari Singh, Finance Secretary Moirangthem Ranjit, CEC gi Vice Chairman Y Dhankumar Singh amasung Retired Colonel Gokul Chandra Singh na sarukjaki. Panba yai Assam gi Parliamentary amadi Assembly Constituency singi delimitation ga mari lenana Laibak asigi Chief Election Commissioner Rajiv Kumar, Election Commissioner Singh Anup Chandra Pandey amadi Arun Goel yauna awangba thaki delegation ama Guwahati da thunglakre. Miyam ga unaba sida saruk yaba ngamdaba lamdam asigi CSO amadi atela nai miyoi singna makhoi gi oiba wakhalon April gi tang manga gi manungda email gi kuthangda knbhar@eci.gov.in natraga brajesh@eci.gov.in da commission da yawlakna bahairi. Ngasi World Mitei Council na Assam da delimitation gi exercise amagi maramda Election Commission of India Guwahati da lakpani maduda World Mitei Council Assam Unit na memorandum ama present kare ekoi one-to-one meeting hoijakre maduda memorandum da koina ekoi gi mitei gi hana 1976 ta delimitation da mitei na pungna tawang komsung gai bi daga to ka da hapsen gi bato mazu amu di unite to view madu gi unite to bi daga di mitei gi voice ama future da lepa ngani haina akone election commission da khamjarami makoina su assurance pire makoi soidana madugi matang da yengani amasung matam gi matungina akoida contact torakani aduna ngasi yamna achoba asama thamjari Assam da leba mitei gi ngasi akoina political ground akogi leitabase ngasi gi mami ama uba phangadra athaba mami ama korpang ngamgadra haibagi WMC na akoina initiate tawdari amu akoi mayam atei da sokoi amu tana jagani asi karamaina akoi mayam unite oina asi gi demand ase karamaina chakhasi ga haibagi ngasi March thagi tarik 23 2023 ngasi numit siga akoi Assam gi constituency singsigi parliamentary constituency amasung assembly legislative assembly constituency delimitation gi tamakta India gi Chief Election Commission mahak lakuna ngasi mayam CSO te political parties mayam singsigi interaction gi session ama thambasiga ekoi su World Mitei Council ge maikei dagi Assam gi mitei singi tamakta akoina ngasi lakuna wari sanare interaction tawjare amasung memorandum asi akoi sinajarame ado ngasi gi akoina memorandum siga maru oina hajaribase akoi
Kasar district ki Barak Valley da leiba Kasar district ki miteina jamna mapung pana Assam manung da leiba mafam amagi Lakhipur constituency asi LSC number taramdoi masiga mamangai da 1976 ta delimitation nama da soi gibado chumthopi wai na koina gasi memona namam pijarame Maifagi mikap thoglasi aikoi haiba kholau puduna chatliba khongchat ngarang 13 suba nimita kasargi khun chamaga 18 phauraga kilometer chani ga 83 gi khongchat chatkhre ngarang ayuk madurgram gi haurongbam kriti chandra gi yumdagi khongsan ba hoki madurgram modhura khuno taraga modhura ga tamna chatuna cheja jentoki matungda Moinarbon khunda haubom Dilip Kumar gi yumda ayuki chaklen charaba matung amuk Bahadurpur tamna khongsan khi matungda Udharbon taraga Pangram Bandor tamna lakpada Pangram Mairapai bi ima singna taramna okpiki matungda Pauna Brajabasi gi mitamda Maira katuna ikai khumrezaraba matung Mairapai bi gi luchingbi Prabharani Sharma gi yumda mifama mapangthoki mifamaduda Seram Herajit advisor Maifana Imalonbu Assam Sarkar gi associate official loan ohenabagi damak khongcharasi chachabani Mairapai bi ima singna tungi ichai su singi damak khallaga aikoi punna imalon kannana bahona minasi haiki khongchat loi oina Maifagi president Thangjam Brojen joint secretary Wahengbam Surendra Monindro Changamayum Seram Premdeep Seram Mohenjit su sarugyaki khongchat adu Pangram da numidang pothaki haina Maifagi joint secretary Wahengbam Surendra na khangalakde Hi, mayam akhoi hajik ayuki ngarang nu midang se khoi Madurgam haiba Rongpur Madurgam da khoi hing lecture aduga haji amu khoi Madurgam dagi ngarang nu midang khoi chitha oba khun Modhura masung Modhura khuno da khoi hajik lecture laga sejai chari Madurgam taina ba mafam ni koi chali base adun Manipuri Theatre Center Assam na sinlangduna Silchar da leiba Manipuri Sahitya Parishat Assam gi maru sanglenda Malem gi Lila Numit World Theatre Day ngarang pangthokre Thausin Lup ki President Kunjalal Jendrembam na mipama poiduna chathakiba thoromaduda Saknairaba Theatre Director Yumnam Indrababu amadi How Omorna Mathangsina Athoiba Mithunglen amadi Akhanaba Mithung oina sarukjaki AIR Silchar gi saisakpa Arambam Chandramhona Sayo isai saktuna haudokiba thoromaduda Thausin Lup ki Pautakloi Sahitya Bhushan IS Thingom Saknairaba Khunai Thawangloi Saikhom Komlakanta Lairen Lakpam Ongbi Puinabati Female Actor Kabrabam Ongbi Anita Laisram Tejomoni amadi Assam Manipuri Kala Academy ki Secretary Laisram Bir Kumar na chingba maruoiba miyoi singna thaurom ga mari leinana wangangki panbajai thaurom gi manung channa Saknairaba phagi puba lila roi Mani Kumar Nauremcha gi maphamda Manipuri Theatre Center Assam gi maigedagi khudol pot piduna ikai khumna bodki Lagliba April gi tang ani amade ahumda United Clubs Organization Lakhipur na silangduna pangthokadaba ahanba Lakhipur Subdivisional Sports Meet 2023 gi entry form pisinbagi aroiba matam March gi tang 30 phawba sangtogan khre amadi event singi sanapam sulakthokre ngarang hiramasigi matangda Lup ki President Khaidem Kantana bipama poiduna pangthokiba mifam amada lamsang lamjel long race ki oina anua manung khundagi lamtharaga Binakandi Mayai Lekai Dalaiba South Barak Rural Development Agency ki complex ta thungadabani hairi lamsang lamjel asigi damak Dr. Posamam Rajbihari na convener oiduna subcommittee ama semkhre lamjel asida saruk yabining basingna convener gi mobile number 6000460622 da pau phaunana ba hairi entry form pisilaba singna April gi tang ani gi ayuki pung manga da lamthafam anwa manungda report togadabani haina Pao asina makhatari Nungairaba Pao Kasar Fulat Tol Chingya Lekaida Hangliba Maruti Suzuki Arena Showroom asida Maruti Car Servicing amasung Insurance Renewal Taubagi Kudongchaba Leichare Kudongchaba si lobinabagi damak
Kasar Fuller Tolchinge Lekaida Hangliba Maruti Suzuki Arena showroom da lengsinbiragu natraga booking ki damak mobile number 9706 287593 natraga 8471-840737 number asida call tobirago. Jiribam gi Hillgard Community Hall da District Child Protection Unit Jiribam amadi Child Welfare Committee Jiribam anina punna sinduna Anganwadi Workers, Asa Workers amadi Block Mission Management Unit Jiribam Block BLF amadi SIG gi damak nongmagi oiba Juvenile Justice Act 2015 amasung POSCO Act 2012 ki matangda awareness program mangarang pangthokre. Awareness program aduda CMO Jiribam E Okendra, DCPO Jiribam Indrani Chongtham amadi CWC Jiribam Mutum Maipaksanana Chief Guest President amadi Guest of Honor oina saruyake. Awareness program asiga mari lainana DCPO Jiribam Indrani Chongthamna Juvenile Justice Act ki makhada angang singbu karamna protection pigani haibagi matangda Anganwari amadi BLF SAC singda khanghananaba sinjabani haiki. Act asigi makhada karigumada protection gi mathau taba matamda report tawdragadi report tawdaba mioi adusu cheirak lai. Angang singda chathariba sing asi thingnanaba mipum khudingmakna achaubu thodang lahonjaningi haina mahakna makhata na phongdokhi. Makhada kari yawiba angang ge protection pigado sine karam habsine amda tana nindarga protection piga darkar angang ge protection piga badi pandanda amsung POSCO Act haiga angang ge sexual assault tawba kanda reporting tawdaba yadaba hadinga yam adu kenoma sokre haiga tumina election da adu reporting tawdaba mi su kenolai haiga se punishment lai haiba sum provision me amje khani nanaba sumba amje khani nadana ananga chattariba ka si tingbada amasung tingnamda maru hadi yam choba chodang ngani sinjaba awareness ma Kusi poster sida stop child marriage ek analyzina khoi sida under 18 asi pipi sani ko under 21 national no pani bako akoi makha sida si punishable above 2 years with fine high second sigi fine satra ta ta ya ta da khoi aman sahi su di balu ho badane ya ba mama pa akoi family members hai ta ko madu da related sing da khoi 2 years jail akoi sal prohibition act akoi prohibition of child marriage act 2000 Sisi makada lagi ni bapa, seri ani ki, nak ada ani ki masak sejalan ni bapa. Sisi bagi IPCC ga, audit lagi bagi sinari wasi ga kita sekarang ada bagi pokso wasi dah berapa sektor ini terangkan lah, air ko pokso sila ada tu different gender different ada. Nupa su, nupi su, ani mau bikin berbiaya, ani maksu accuse berbiaya. Kami di masagi CCL tu, yang makam CCL high level na, ada bapa begini. Aroibada maroiba pau amukhanna delimitation gi matangda WMC Assam unit ki team amana election commissioner ga Guwahati da unakre maifa gi makeup thoglasi ekhoi haba khongchat kasar gi khun chama ka 38 phawraga kilometer chani ga 83 gi khongchat chatkre Manipuri Theatre Center Assam na silangduna World Theatre Day pangthokre Ahanba Lakhipur Subdivisional Sports Meet 2023 gi entry form pisin bagi aroiba matam Mars ki kuntra phawba sangtokan kre amasung Juvenile Justice Act amasung POSCO Act ki matangda nongmagi oiba awareness program ama Jiribam da pangthokre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare